ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯁꯛꯍꯦꯟꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯎꯈ꯭ꯔꯒꯅꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥ ꯁꯛꯍꯦꯟꯅ ꯈꯪꯕꯤꯔꯣꯏ ꯈꯜꯂꯕ꯭ꯔꯣ? ꯀꯔꯤꯅꯣ ꯃꯆꯥ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ? ꯑꯗꯨꯝꯅ ꯈꯜꯂꯩꯇꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ꯫ ꯇꯥ ꯁꯛꯍꯦꯟ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯆꯠꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃ꯫ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯪꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯇꯥ ꯁꯛꯍꯦꯟ, ꯅꯨꯡꯁꯤꯅꯕꯗ ꯂꯥꯏꯔꯩꯅ ꯑꯈꯨꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯃꯔꯨꯗꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ꯫ ꯇꯥ ꯁꯛꯍꯦꯟꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯅ ꯇꯥ ꯁꯛꯍꯦꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯈꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯃꯤꯀꯨꯞꯇ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯒꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯕꯨꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯩꯗꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯅꯪ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯀꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯁꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯅ ꯆꯦꯟꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯕꯨꯗꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯆꯪꯕꯤꯔꯣ ꯃꯆꯥ ꯏꯕꯦꯝꯃ, ꯃꯤꯅ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯜ ꯑꯃꯗꯅꯤ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, ꯍꯩ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯛꯆꯔꯤꯕ ꯐꯧ ꯈꯔꯁꯦ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯕꯣꯔꯥ ꯑꯃꯅꯤꯗꯪ ꯂꯣꯠꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯧꯁꯤꯅꯦ꯫ ꯑꯁ, ꯀꯔꯤꯅꯣ ꯅꯨꯄꯥ, ꯍꯨꯔꯥꯟꯁꯦ ꯍꯥꯏꯕꯕꯨ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯤꯔꯤꯕꯗꯨꯕꯣ? ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯗꯟꯗꯤ ꯐꯪꯒꯅꯤꯌꯦ꯫ ꯗꯟꯗꯤ ꯐꯪꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅꯕꯨ ꯐꯔꯦꯗ ꯅꯨꯄꯤ꯫ ꯏꯄꯨꯝ ꯍꯦꯛ ꯇꯤꯠꯄ ꯃꯈꯩꯁꯨ ꯂꯧ ꯁꯨꯕ, ꯂꯧꯔꯣꯛ ꯄꯟꯊꯥꯗ ꯐꯧ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯒꯅ ꯇꯥꯏꯗꯨꯅ ꯑꯋꯥꯕ ꯈꯖꯤꯛꯇꯁꯨ ꯀꯣꯛꯅꯅꯤ ꯈꯟꯕꯁꯦ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯆꯥꯅꯕ ꯈꯛ ꯊꯅꯝꯂꯒ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯗꯧꯒꯤ ꯁꯔꯨꯛꯇ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯔꯔꯣꯏ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯁꯨ ꯃꯈꯣꯏꯅ ꯂꯦꯝꯅ ꯊꯥꯛꯂꯅꯤ꯫ ꯀꯩꯅꯤꯒꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯍꯦꯟꯕꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯁꯨꯖꯕꯁꯤꯡꯁꯦ ꯃꯁꯤꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯍꯟꯗꯦ ꯋꯥꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯑꯣ, ꯃꯈꯣꯏ ꯃꯄꯥ ꯆꯠꯇꯨꯅꯅꯦ ꯍꯦꯛ ꯂꯩꯕꯤꯌꯨꯔꯣ? ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯦ ꯀꯣꯟꯗꯨꯅ ꯌꯨꯝꯗ ꯂꯩꯖꯍꯧꯔꯒꯦ꯫ ꯇꯧꯅꯨꯗ ꯃꯃꯥ ꯅꯪꯕꯣ, ꯅꯍꯥꯟꯋꯥꯏꯗꯤ ꯇꯥ ꯈꯝꯕ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅꯒ ꯅꯪꯕꯨ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯊꯥꯏꯅ ꯌꯥꯝ ꯄꯪꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ, ꯏꯆꯥꯁꯤꯡꯁꯨ ꯂꯩꯔꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯏꯆꯥꯁꯤꯡꯁꯦ ꯀꯣꯜꯂꯒ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯑꯗꯨꯒꯩꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯍꯦꯛ ꯊꯤꯔꯒ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯌꯣ ꯍꯣ, ꯂꯩꯕꯤꯈ꯭ꯔꯣ, ꯋꯥꯏꯗꯨꯝ ꯁꯪꯉꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯅꯁꯛ ꯁꯛꯇꯥꯗꯨꯗꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯏꯁꯛ ꯁꯛꯇꯥ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯅꯪꯅ ꯇꯥ ꯈꯝꯕ ꯍꯥꯏꯗꯅ
ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗ ꯈꯨꯗꯩ ꯇꯥꯔꯛꯀꯦꯗ ꯈꯖꯤꯛꯇ ꯉꯥꯏꯕꯗꯣ ꯑꯩꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯤꯃꯥꯡꯗ ꯆꯣꯛꯀꯦ ꯇꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯅꯆꯤꯟꯗꯅ ꯊꯤꯖꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯈꯝꯕꯟꯕꯒꯤ ꯈꯣꯟꯗꯥ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯣꯏ ꯌꯥꯎꯖꯗꯦ ꯑꯗꯨꯛ ꯊꯤꯅꯤꯡꯂꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯊꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝ ꯊꯤꯕꯤꯈꯣ ꯑꯩꯈꯣꯏꯅꯦ ꯀꯦꯁꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯗꯗꯤꯅꯦ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪꯁꯨ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯆꯈꯣꯀꯣ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯑꯩꯁꯤꯕꯨ ꯌꯥꯑꯣꯡ ꯏꯟꯕ ꯅꯨꯄꯥꯔꯅꯦ ꯑꯩꯅ ꯈꯪꯕꯗꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯗ ꯅꯪꯕꯨ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤꯕꯅꯤꯗ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯟꯕꯁꯤꯗ ꯑꯩꯁꯦ ꯆꯃꯝꯅꯔꯦꯅꯦ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯁꯨ ꯏꯆꯥ ꯃꯔꯤꯒꯤ ꯃꯃꯥ ꯑꯩꯒꯤꯁꯨ ꯌꯨꯝꯁꯤꯗ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯣꯏ ꯃꯄꯥꯕꯨ ꯇꯥꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯁꯤꯗ ꯃꯥꯅ ꯑꯁꯦꯡꯕ ꯇꯁꯦꯡꯕꯒꯨꯝ ꯀꯌꯥꯗ ꯁꯥꯎꯔꯤꯕꯅꯣ ꯃꯅꯥꯇꯣꯟꯒꯥꯁꯦ ꯍꯦꯛꯇ ꯆꯔꯥ ꯃꯥꯏꯔꯦꯟꯃꯨꯛ ꯆꯥꯎꯏ ꯋꯥꯅꯤ ꯅꯆꯤꯟꯗ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯕ ꯖꯥꯠꯅꯤꯅꯦ ꯍꯣ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯟꯖꯅꯀꯥꯗ ꯅꯅꯥꯛꯇ ꯂꯩꯔꯅꯤꯗꯣ ꯍꯥꯏꯗꯅ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯗꯕꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯣ ꯃꯃꯥ ꯏꯆꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯃꯈꯥꯒꯤ ꯑꯃꯝꯕ ꯖꯒꯥꯁꯤꯗ ꯐꯧꯄꯣ 4-5ꯗꯪ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯅꯤꯅꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯐꯧ ꯕꯣꯔꯥ 5 ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯇꯣꯞꯄ ꯐꯧ ꯃꯈꯩꯅ ꯃꯈꯣꯏꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯈꯛ ꯊꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯝꯕꯅ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯕꯨ ꯈꯪꯗꯦ ꯃꯊꯪꯗꯗꯤ ꯂꯧꯒ ꯎꯔꯣꯏꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯊꯥꯔꯣꯏ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯒꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯀꯨꯏꯅ ꯂꯩꯊꯣꯛꯀꯦ ꯂꯩꯃꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯈꯣꯏꯅ ꯋꯥꯅ ꯂꯣꯛꯆꯔꯛꯄ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯋꯥꯔꯤ ꯇꯧꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯂꯧ ꯎꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯔꯨꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯩꯈꯣꯏ ꯏꯟꯕ ꯇꯥꯕꯅꯤ ꯏꯜꯂꯨꯗꯕ ꯊꯣꯛꯂꯒꯅ ꯗꯟꯗꯤ ꯐꯪꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝ ꯆꯥꯎꯏ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯒ ꯃꯥꯟꯗꯦ ꯋꯥꯅꯤ ꯍꯣꯏꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯆꯥꯛꯅꯤꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯃꯗꯨꯗ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯩꯁꯨ ꯍꯥꯞꯄꯣꯏ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯠꯁꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯍꯧꯔꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯖꯕ ꯅꯠꯇꯦꯗꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯕ ꯏꯅꯤꯡꯊꯧꯕꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯂꯣꯟꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯆꯥꯏꯕꯦꯝꯃꯗ ꯍꯥꯏꯁꯤꯔꯥ ꯍꯦ ꯕꯨꯙꯨꯕꯥ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯒꯗꯕꯅꯤꯅꯦ ꯅꯪ ꯑꯃꯀꯣ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯔꯨ ꯍꯨꯟꯗꯣꯛꯀꯅꯤ ꯃꯇꯨꯡ ꯆꯥꯅꯤꯡꯇ ꯈꯪꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯂꯤꯗꯨꯗꯤ ꯅꯍꯥꯟ ꯆꯥꯛ ꯆꯥꯕꯗ ꯃꯇꯨꯡꯗꯪ ꯆꯥꯕꯗ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯊꯝꯕ ꯃꯔꯨꯅ ꯄꯨꯈꯝꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯄꯨꯈꯝꯗ ꯑꯣꯟꯊꯔꯛꯏꯗꯨꯗꯤ ꯍꯦ ꯕꯨꯙꯨ ꯑꯩꯗꯤ ꯑꯩꯅ ꯆꯥꯔꯤ ꯃꯇꯝꯗꯣ ꯂꯦꯝꯅ ꯆꯥꯕ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤꯅꯦ ꯅꯪꯅ ꯅꯄꯨꯟꯁꯤ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯈꯪꯗꯕ ꯑꯄꯪꯁꯤꯗꯤ ꯏꯇꯥꯎ ꯋꯥꯔꯤꯁꯤꯁꯨ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯐꯅ ꯐꯖꯔꯤꯕ ꯋꯥꯈꯜ ꯈꯜꯂꯒ ꯆꯥꯕ ꯇꯨꯝꯍꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ
ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯍꯥꯔꯥꯅꯤꯅ, ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯥꯡꯒꯠꯆꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯗꯨꯛ ꯂꯨꯊꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯨꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯔꯤꯕꯗꯨꯗꯤ, ꯑꯗꯨꯒ ꯉꯁꯤꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯁꯦ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯆꯥꯒꯤ ꯃꯇꯥꯡꯗ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕꯒꯦ ꯑꯃꯨꯛꯇꯪꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤ? ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯕꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯍꯥꯏꯕ? ꯅꯨꯡꯁꯤꯗ, ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯏꯇꯝꯕꯥꯛꯁꯤꯗ ꯐꯝꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯂꯩꯁꯥ ꯐꯥꯔꯝꯂꯕ? ꯏꯅꯤꯡꯊꯧ, ꯍꯧꯈꯤꯕ ꯃꯇꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯤ ꯈꯛ ꯌꯥꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯆꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯅꯨꯡꯁꯤꯗ, ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯞꯅꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈꯤꯕ, ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ꯫ ꯏꯅꯤꯡꯊꯧ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯄꯣꯛꯅꯐꯝ ꯍꯧꯔꯛꯐꯝ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅ ꯌꯥꯗꯕ ꯀꯔꯤꯕꯨ ꯌꯥꯎꯒꯦꯅꯦ? ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯪꯒꯠꯆꯒꯦ ꯇꯧꯔꯤꯕ ꯋꯥꯐꯝꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕ, ꯅꯨꯄꯥ ꯃꯥꯟꯕ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ, ꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥ ꯑꯣꯏꯅꯅꯕ ꯋꯥ ꯍꯧꯗꯣꯛꯂꯁꯤꯔ ꯍꯥꯏꯕꯕꯨ꯫ ꯃꯍꯥꯔꯥꯅꯤ, ꯉꯥꯏꯈꯣ, ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯒꯨꯝꯁꯤ꯫ ꯇꯞꯅ ꯏꯪꯅ ꯇꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯈꯤꯁꯤ꯫ ꯏꯆꯥꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯏꯅꯤꯡꯊꯧ, ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯅꯣꯡꯃꯇ ꯍꯤꯛꯇꯣꯛꯄ ꯅꯠꯇꯦ꯫ ꯏꯪꯖ ꯇꯞꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯂꯧꯗ꯭ꯔꯦꯍꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯁꯨ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯈꯔꯗ ꯌꯦꯡꯖꯔꯨꯒꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯌꯨꯅꯦ꯫ ꯏꯄꯥꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ, ꯑꯗꯨꯅ ꯏꯄꯥꯗꯤ ꯏꯆꯥꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯍꯟꯅꯤꯡꯗꯦꯅꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯀꯟꯕ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯁꯛꯍꯦꯟꯅ ꯑꯩꯕꯨ ꯁꯦꯟꯅꯍꯟꯕꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯆꯥ ꯑꯩꯕꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛꯇꯣꯛꯑꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯍꯦꯟꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕꯗꯕꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯏꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗ ꯋꯥ ꯍꯥꯏꯔꯤꯕꯗꯤ? ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯏꯆꯥꯗ ꯍꯥꯏꯒꯅꯨꯀꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯆꯤꯟꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯥ ꯑꯩꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯏ꯫ ꯍꯥꯟꯅ ꯇꯧꯔꯝꯗꯕ, ꯑꯃꯨꯛꯇ ꯎꯕ ꯐꯪꯗꯕ ꯃꯑꯣꯡ ꯀꯌꯥꯅꯤ ꯑꯩꯅ ꯎꯔꯤꯕꯁꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯍꯥꯟ
ꯍꯧꯗꯣꯛꯆ ꯋꯥꯐꯝꯗꯣ ꯀꯔꯤ ꯈꯟꯕꯤꯔꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯗꯤ ꯊꯥꯖꯗꯦꯕꯨ ꯃꯍꯥꯔꯥꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅꯕꯨ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯒꯗ꯭ꯔꯣ? ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯕ, ꯂꯥꯏꯔꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯀꯝꯗꯧꯕ? ꯏꯅꯤꯡꯊꯧꯁꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜꯗꯣ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ? ꯐꯔꯦ, ꯃꯍꯥꯔꯥꯅꯤ, ꯂꯣꯟꯅ ꯅꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯊꯥꯗꯣꯛꯎ, ꯑꯗꯨꯒ ꯑꯊꯨꯕꯗ ꯃꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯍꯧꯗꯣꯛꯂꯨꯔꯒꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯇꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤꯗꯣ꯫ ꯃꯗꯨ ꯅꯠꯇꯕꯤꯗ ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯄꯗꯨꯗꯤ ꯃꯁꯤꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯍꯥꯔꯥꯅꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯏꯌꯥ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤꯅꯦ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯈꯥꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯟꯁꯤ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯄꯥꯎꯗ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯨ? ꯇꯨꯝꯗ꯭ꯔꯤꯃ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯁꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ, ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯍꯧꯔꯤ꯫ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯑꯗꯨꯃꯛ ꯌꯥꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯗ? ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ꯫ ꯏꯃꯥ, ꯅꯁꯥ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯒꯤ ꯋꯥꯁꯨ ꯑꯝꯇ ꯊꯥꯕꯤꯗꯅ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯦꯞꯄꯤꯔꯝꯂꯤꯕꯁꯤꯕꯣ? ꯀꯔꯤ? ꯅꯪ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ? ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕꯤ? ꯏꯃꯥ, ꯅꯁꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯖꯩ, ꯑꯗꯨꯅ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ, ꯆꯠꯃꯤꯟꯅꯗꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯁꯤꯗꯤ ꯏꯃꯥ ꯅꯁꯥꯒꯤ ꯍꯛ ꯅꯠꯇꯕ꯭ꯔꯅꯦ? ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯅꯥ ꯑꯃꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯌꯥꯎꯕ꯭ꯔꯥ? ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯐ ꯐꯠꯇ ꯀꯌꯥ ꯇꯥꯛꯇꯨꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯗ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥ, ꯅꯁꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯩꯖꯒꯦ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝ ꯈꯔꯇꯪꯗꯤ ꯌꯨꯝꯁꯤ ꯂꯩꯖꯈꯤꯒꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯏꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤꯒꯅꯤ? ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯅꯨꯡꯁꯤ ꯂꯩꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯟꯕꯤꯅ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯛꯍꯦꯟ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯋꯥꯈꯜꯅ ꯑꯗꯨꯃꯛ ꯍꯣꯡꯗ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯏꯖ ꯋꯥꯐꯝꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟ, ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯂꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯛꯍꯦꯟ ꯍꯥꯏꯕ? ꯃꯥꯒꯨꯝꯕ ꯀꯣꯅꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯊꯤꯕꯣꯡ ꯄꯨꯖꯔꯤꯕ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯥꯒꯁꯨ ꯇꯧꯖꯔꯤꯕ? ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯄꯥꯏꯐꯝ ꯊꯣꯛꯇꯦꯅꯦ꯫ ꯃꯤꯅꯥꯏ ꯑꯃꯅ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯈꯪꯗꯕ ꯃꯤꯅꯥꯏ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯁꯨ ꯂꯧꯒꯦ ꯈꯟꯖꯕ ꯁꯥꯏꯅꯦ꯫ ꯈꯪꯒꯅꯤ ꯃꯥ꯫ ꯏꯅꯤꯡꯊꯧ, ꯃꯗꯣ ꯇꯔꯥꯏꯅ ꯌꯥꯕ ꯋꯥꯐꯝꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯧꯒꯅꯤ꯫
ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ, ꯏꯖꯠ ꯇꯥꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯋꯥꯒꯅꯨ, ꯃꯍꯥꯔꯥꯅꯤ, ꯅꯪ ꯋꯥꯒꯅꯨ꯫ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯤꯅꯥꯏ ꯃꯥꯅ꯫ ꯅꯤꯡꯊꯧ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯏꯅꯨꯄꯤ ꯑꯃꯅ ꯇꯥꯍꯧꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯍꯧꯖꯤꯛ ꯋꯥꯐꯝ ꯑꯃ ꯇꯥꯖꯔꯛꯏ꯫ ꯀꯔꯤ ꯋꯥꯅꯣ? ꯀꯩꯗꯧꯔꯦ? ꯍꯥꯏꯌꯣ꯫ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯒꯤ ꯂꯥꯟꯃꯤ ꯇꯥ ꯁꯛꯍꯦꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯌꯣ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯃꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯇꯥ ꯁꯛꯍꯦꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯕꯣ? ꯃꯆꯥꯏꯕꯦꯝꯃꯒ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ꯫ ꯑꯣ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯄꯥ ꯅꯤꯡꯊꯧ, ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥ ꯁꯛꯍꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯁꯛꯍꯦꯟꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯏꯄꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯊꯕꯤꯈꯣ꯫ ꯑꯁ, ꯇꯥ ꯁꯛꯍꯦꯟ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ, ꯑꯍꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ꯫ ꯁꯛꯍꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯤ ꯁꯤꯛꯅ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯌꯥꯝꯅ ꯋꯥꯔꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯕ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯣꯡꯁꯤ ꯉꯥꯜꯂꯛꯀꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ, ꯑꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯃꯆꯥꯏꯕꯦꯝꯃꯕꯨ ꯄꯨꯖꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯣꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯄꯨꯅ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯪꯗꯕ ꯇꯥꯗꯕ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯁꯛꯍꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯊꯤꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯑꯔꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯈꯤꯕꯅ ꯃꯈꯣꯏꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤꯃꯛꯅ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯣꯟꯕ, ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯅ ꯍꯥꯠꯄ꯫ ꯏꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ, ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤꯕꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯂꯝꯀꯩꯕꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯁꯨ ꯄꯟꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯕ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯅꯈꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤꯗꯣ ꯂꯥꯟꯃꯤ ꯑꯃꯒ ꯆꯦꯟꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯔꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯝ ꯅꯥꯏꯐꯦꯠ ꯇꯥꯏꯅꯦ꯫ ꯃꯤ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯩꯌꯦ, ꯌꯥꯝ ꯉꯥꯡꯅꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯍꯜ ꯂꯃꯟꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯌꯥꯔꯣꯏꯌꯦ, ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯕꯨ ꯁꯦꯟꯗꯣꯡꯕꯨ ꯀꯌꯥꯝ ꯐꯪꯂꯤꯕꯒꯦ? ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ 2ꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯝꯕꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝ, ꯃꯈꯣꯏꯅ ꯐꯠꯂꯨꯗꯕ ꯃꯌꯥꯝꯗꯣ
ꯃꯗꯨꯒꯤ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯁꯣꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ꯫ ꯇꯥ ꯁꯛꯍꯦꯟ, ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯏꯆꯤ ꯏꯆꯟꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯌꯥꯎꯔꯨꯒꯦꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯌꯥꯎꯔꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯝꯕ ꯃꯤꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯤꯆꯝ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯂꯩꯃꯤꯟꯅꯕꯁꯤꯡꯒꯤ ꯆꯠꯅꯕꯤ ꯅꯠꯇꯕ꯭ꯔꯣ? ꯊꯣꯏꯍꯦꯟꯕꯤ, ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯄꯥꯝꯕꯗ ꯇꯧ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯩꯒ ꯊꯦꯡꯅꯔꯨꯕꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯒꯦ ꯍꯥꯏꯔꯛꯂꯕꯅꯤꯀꯣ? ꯇꯥ ꯁꯛꯍꯦꯟ, ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥ ꯁꯛꯍꯦꯟꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯁꯦ꯫ ꯇꯥ ꯁꯛꯍꯦꯟꯁꯨ ꯊꯦꯡꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯏꯆꯦꯁꯤꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯔꯨꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯈꯨꯜꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯔꯥꯡ ꯁꯨꯕ, ꯃꯔꯛ ꯃꯔꯛꯇ ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯄꯤꯈ꯭ꯔꯅꯨꯕ꯫ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯁꯨꯃꯛ ꯂꯩꯕꯤꯔꯣ꯫ ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ, ꯁꯦꯜ ꯐꯪꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯒꯤ ꯃꯈꯥꯗ ꯁꯨꯕ ꯊꯕꯛꯅꯤꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯆꯠ, ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯄ ꯇꯧꯕꯗꯣ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯃꯀꯨ ꯃꯪꯅꯤ, ꯃꯪꯒꯤ ꯋꯥꯕꯨ ꯅꯪꯗꯨ ꯏꯆꯥ ꯊꯧꯕꯒ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯗꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯐꯥꯎꯕ ꯁꯛꯍꯦꯟꯗꯨ ꯍꯜꯂꯛꯂꯝꯗꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯄꯤꯛꯂꯤ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯇꯥꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯗꯨ ꯁꯤꯡ ꯆꯟꯕꯗ ꯅꯣꯈꯥꯗ ꯑꯣꯟꯊꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗꯨ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯍꯦꯟꯕꯤ, ꯁꯤ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯒꯅꯨꯅꯦ, ꯍꯧꯒꯠꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥ ꯁꯛꯍꯦꯟ, ꯅꯪ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯅꯪ ꯂꯩꯇꯕ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯏꯊꯟꯇ ꯍꯤꯡꯍꯧꯕ ꯉꯝꯃꯣꯏ꯫ ꯇꯥ ꯁꯛꯍꯦꯟ, ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ꯫ ꯊꯣꯏꯍꯦꯟꯕꯤ, ꯅꯪꯕꯨ ꯇꯣꯛꯂꯨꯅꯦ, ꯅꯁꯥꯗꯣ ꯅꯪꯕꯨ ꯌꯥꯔꯣꯏ꯫ ꯁꯤ ꯀꯞꯂꯅꯨ, ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯅꯁꯥꯁꯤ ꯈꯜꯂꯨꯅꯤ ꯅꯪꯕꯨ꯫ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯪꯅ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯣ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯤꯕ? ꯏꯆꯥ ꯅꯨꯄꯥꯁꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯅ ꯀꯔꯤꯅꯣ ꯈꯨꯝꯒꯗꯕꯁꯤꯕꯣ? ꯇꯥ ꯁꯛꯍꯦꯟ, ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯈꯤꯅꯣ꯫ ꯁꯤ ꯊꯣꯏꯍꯦꯟꯕꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯄꯤꯛꯂꯤꯕ ꯅꯆꯥꯁꯦ ꯀꯔꯝꯅ ꯌꯣꯛꯄ ꯉꯝꯒꯅꯤ? ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯤꯡꯒꯗꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯄꯨꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯝꯕꯅꯣ? ꯏꯃꯥꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯤꯡꯒꯦꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯊꯟꯇꯅ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯅ ꯌꯣꯛꯂꯝꯃꯤ꯫
Masanupa thaubasu chahi kunmuk suraklammi thauba mangau yamna thirammi mapangal si yamna kallammi. Tasakhen kumsa kumwan masing yapsilakli nangbu uraktaba. Nasanupasu hausikti pakhang parakli. Mapangalso mapagum kali. Nangbu isagi saktamase yengningba paudabra. Aduguni tasakhen mi khatnabasu unthokna kankre. Mi nusittaba wamtasu mangonda haiba yade. Manekta puruba. Mama ibune isanupana ngakthokpiri. Usittaba miyengamtasu kanamtana yengba ngamhande. Mabu kibadagi mapa ai isa poksabagi mahayali mapa. Tanzaduna thaubasu mamabu kauduna mamagi manaktamna changatlami. Ma kai leige sukumi khumdi kaubada. Kari haige imasi leini nangbo. Nasai makaina kadai chaluribano nangbo chak loirabani. Nang halaklaga chaminage haidana ngairibani ne. Ima ai khulsigi angangsing khomjilaga mahi tambirini. Kari nangna mahi tambiriba ozara nangbo nangnabu kari tambiriba angangsingda ha ataydi oiramoine mi punabugumba oiramganine natro. Sidanine aina aigi ima tani haina heg haribase imadagi hena nungsiba leite aina heg haidunima. Karinone masibo marim khongsamnata wangakta. Hai nangmu ngaurabro ha mi khatnamandana. Ima khatnaba haibwado haigano mina taraga minasu aibune purakpu maniba aina pubu ngaktani ngasi phawuda mina nasada khubangna setharakjibani. Ho khangjare chaktu saru yare. Masanupa thawbadu wakhal ama khanbagum ngehak tumin lei aduga mamada wahang ama tapna hangnaklami. Ima nasidi nasawam thangjageba. Rajkumari su masan hanglakadori wafam adu hana khanglabagum. Imagi bunga chakto amukta sasilone. Ima kaikthal zakadabani thenglini nangbo. Wale tokbiganu ima. Sidi ay saure. Imana ay napilingi matamda. Ay iba kanano tatanahagpada. Isa na saruka takan ni haina haikibani. Nasi takpiro ima. Rajkumari to ihin bisu masanupa wafam asi haidoktaba hauzikti yare haiba khalladuna tapna hauki wari pumba mamitagi mapitana liraklami. Asuk magulebi imana baba madi nasa aigidaba atokduna awaba kaya khangduna wana leiba ima aise imagi nasa oina phangjarubase kayada leibak pharibano. Numit adugi nungthildani to ihinbidu kaithelda mana masing khara yoloni haiduna thoraklami. Mahangna kaithel tholakpada mahagi poknapam leibakta atopa leibaki ningthau amana lan tarakpagi paudu taraklami. Mahak mana masing adu kaithelda adumu hundoklamduna mayum tamna chelaktuna masanupada pausing adu tamlami aduga masanupabu mapuning thogi lan pangnanaba chatnabasu hairami. Ima aina khwaigi pamjaba thabakni imana nasada sinabiribase naja ai chacharugi ima. Si hairamduna thawbadu kana senduna mamagi poknapam lamdamdu yawnaba laklami yawraklabada thawbana uri lan soknaribadu. Masidi kanadi ay yawnabido hek tawragi. Haiduna thawbana mi amada mi ama paiduna panglangda langlami menman taduma kai hekta langsilaklami. Lami amana karinune aina uribasibo mangla taibangla mi amana mi mapairaga mi amada pangthomna thomaine sidi chelawbana pharani. Khanglabra noi ha nungaibra thomduna ongta hatke da moise sinadi pientre. Si haiduna thawbuna lanmi singbu thomduna awamta hat pawraklami. Lanmi khara amadi thawai tabu hingaurabadi haiduna chenakirami. Ningthawna kananone nupa naha amana yiknabagi lanmi sing asibu thomduna halaklibasibo. Aidi kumai una yengpanabu panabu nungairi. Karinuna iningtaw hauzik adun laithokpagi matam natre aikoisu thawai hinaba chilawbana pharoidro. Maharani hanuraba aikoina cheludana karibu kanagadoribano ha madugi mahutta
ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯑꯩꯗꯤ ꯆꯦꯜꯂꯔꯣꯏ ꯅꯍꯥꯁꯤꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯁꯤꯗꯤ ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ ꯏꯅꯤꯡꯊꯧ ꯆꯦꯜꯂꯁꯤꯕ ꯃꯊꯟꯇꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯀꯃꯥꯏꯅ ꯁꯤꯗꯣꯏꯅꯣ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯊꯅꯝꯂꯒ ꯂꯥꯛꯑꯣ ꯏꯅꯤꯡꯊꯧ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯑꯗꯣ ꯁꯅꯥꯁꯤ ꯈꯔꯗꯤ ꯌꯥꯝꯅ ꯄꯨꯈꯤꯁꯤꯀꯣ ꯅꯤꯡꯊꯧꯗꯤ ꯆꯦꯟꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯍꯥꯔꯥꯅꯤꯁꯨ ꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯊꯧꯕꯕꯨ ꯈꯥꯝꯂꯛꯂꯝꯃꯤ ꯄꯥꯡꯒꯜꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯝ ꯍꯪꯂꯛꯄꯗꯨꯗ ꯊꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯤ ꯃꯁꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ ꯊꯧꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯨ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ ꯊꯧꯕꯁꯨ ꯃꯄꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯕꯣꯛ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯂꯝꯇꯝꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯑꯩ ꯍꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯤꯗꯨ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯕꯨ ꯆꯍꯤ ꯀꯌꯥ ꯎꯔꯨꯗ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯖꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯥ ꯑꯃꯗꯤ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎꯅꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯃꯗ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯈꯜꯂꯨꯗ꯭ꯔꯦ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯄꯥꯕꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯑꯄꯪꯕꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝ ꯏꯃꯥ ꯏꯄꯥꯅ ꯅꯆꯥꯕꯨ ꯄꯣꯛꯄꯤꯔꯒ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯅꯤꯡꯕꯗꯤ ꯀꯥꯏꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯨ ꯂꯥꯜꯂꯤꯕꯗꯤ ꯑꯁꯥꯟꯃꯤꯔꯥꯏ ꯅꯥꯏꯕ ꯅꯃꯥ ꯑꯩꯅꯤ ꯑꯩꯅ ꯑꯆꯧꯕ ꯁꯛ ꯄꯥꯏꯔꯨꯕꯅ ꯏꯌꯥꯕꯨꯁꯨ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ ꯃꯗꯨꯒꯤꯗꯃꯛ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏꯒꯤ ꯅꯃꯁꯨ ꯊꯧꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ